BJP da yauksilakpa luchingpasingna laibak kainaba singbani haina MLA TS Radesyamna phongdokre. Pangthokkiba Sangai Festival asi tourism festival amanate bureaucrats event oina pangthokkibani haina Committee of Civil Society Member Park CCSK ki President Geeta Jayanti phongdokre. Mayam Bakurumjari, Northeast Window TV na Sandok Chaba, Numidangi, Manipuri Pau Meeting Tabiri Basingu, Surbala Maidembamna Taram Nokjari. Hauzik Mayam da Pau Mucha Kaina, Pizari. Atopa political party deki BJP de yauksilakpa luching pasingna laibak kaina basin bani haina MLA TS Radesyamna phongdokre wapamasing ngasi nungthil BJP hairok mandal na sinduna hairok thokchom laikai da laiba MLA thokchom Radesyam gi yumda pangthokiba nongmagi oiba mandal level workers conference amadi congress tegi BJP da changlakiba workers sing okpagi tharomda phongdokibani MLA thokchom Radesyamna makhata na hai Congress ta yauramba masak naiba singna BJP da yaurak pahai basi achoba mai pakpa amani matung dasu mayam ama yaurak nabagi khong thangkatuna leirabani haina phongdoki pangthokiba thauramadu da hana Congress party da yauramba hairok tagi hanagi jila parisad ki candidate Moirangthem Ras Mohan busu MLA TS Radesyamna lengyan fiyan dun okhi amadi Kundrakpam Amarjit su BJP hairok mandal gi president TS Chaurajitna BJP gi lengyan fiyan dun taramna okhi ini suatu jadi lana aku yang agama karena termuda hero kian paham hero kian bersaukaran hero kian bersaukaran itu muda aku semua perkani adanya wakal anda aku hana lagi aku wakal kuding lebih ramai ada wakal anda uzara asmam siapa yang anda aku hero kian dah sukses na apa kian lama oiba soalnya mana ni amasum mayam na pernah bidana Iran tiap aku problem itu lampau pemandre Lagadawa, Timagadawa, problem, Kudimakas, Puna, Sarugam, Narakana, Hiro Kenrasi, Apava, Kienda, Sakapa Kienda, Amagama, Shisan, Leminagadu, Kiendama, Ohendra, Saruk Chown, Yabiri, Kudimana, Mutagana, Yabu, Waikers, Tomamba, Wakalon, Aina Tamjaba, Aina Tautanimba, Aina Tamjinimba, Kiendra, Equina, Equina, Tautanimba Sing, Madu Saruk Yamina, you Maru Pangsing, kind of Isana Amadi. Thamois reduma kau ngamdren lagi. Aduh matamna pura kani new university ahon bahasa masih orisau kota bagi lebih amkabi. Science like itu development lagi roh. Aduh science service puer ganda development je. Aduh kita tiktak wakal kani. How di wakalon filosofi juga. Ay amjaga. Masih aina kaya berdawari ba. Loina kaya bukan berdana dum lagi ramadi. Sehari naktan si laga, kau kari gumba kara, tongin beri wakalon kara, kau tamze budu, tangan budu bersiap. Hantak pangthokiba Sangai Festival asi tourism festival amanate bureaucrats event oina pangthokibani haina Committee of Civil Society Kanglai Park CCSK gi President Zitrendra Ningombamna phongdokre Citizen Club Soibam Laikai da pangthokiba CSSK gi Taramatoi Suva Foundation digi tharamda wafamasi mahakna phongdokibani mahakna makhata na hai Manipur gi ina khulaba culture amadi ningthiraba mahoksagi mafam singbu tourist singda uthoknabagi dabak tourism festival ama oiriba Sangai Festival pangthokpagi mahutta bureaucrat singi kumhaigum ohenkre chahi ahum sujilakadoraba irang asigi chaitheng khamthengna nangliba singbu thawoidana thambiri haiba khangbiu haina phongdoki pangthokiba thoramaduda CCSK na Indian Red Cross Society ki member singda citation amadi momento singsu khutsin aduna ikai kumnaba utki थोड़ी बा निमित सिलो मरी लेना कोई मनुंगी थी माय बिदारे कोई अपुनबा
ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯆꯠꯃꯤꯟꯅꯕ ꯈꯛꯇꯅ ꯑꯩꯈꯣꯏꯒꯤ ꯑꯃꯈꯛꯇ ꯉꯥꯏꯔꯤꯕ ꯂꯝꯕꯤꯅꯤ ꯍꯥꯏꯕꯁꯤꯗ ꯊꯤꯡꯃꯣꯔꯒ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯃꯔꯨꯑꯣꯏꯅ ꯉꯁꯤ ꯊꯧꯔꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯂꯥꯟꯁꯤꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯨꯡꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯪꯂꯣꯏ ꯃꯌꯥꯝ ꯑꯃ ꯂꯥꯂꯣꯏ ꯃꯌꯥꯝ ꯑꯃꯗ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯦꯞ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯁꯥꯔꯚꯤꯁ ꯇꯧꯕꯤꯈꯤꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌꯟ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤꯒꯤ ꯀꯥꯡꯕꯨꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯁꯛꯈꯪꯕꯒꯤ ꯃꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛꯇꯨꯒꯤ खिदंग पुंग थोगपु ओइना कोई एप्रिसिएशन ऑफ कनोस पीनब कोई सेम साजबनी लोना लोना ngasi numsiga mari lenana aikoina pijening bisi leiribo manipuri isu si tokai lambi de chalakanda tokai ba wakhalom da manga tharagana mana aningba apamba singdo aduna mang thaga chapina ragadi koi leiribo lansiri ki koi mai pakku ngani haibu ki thajabo leitibada marum oina aikoi amakhatung oiba lambi da tongan bo khal tongan ba ideology leiba taragu jo aikoi apanbagi oiba imalaiba ngsi ba haibisi aikoi khudung to loina khanbanina imalaiba ngsi basina manga thara kana aikoina kari ka bumai so boya bagi aikoi masil liko matuk nati asida aikoi tongina kana imalaiba si kanminasi aduga hujik oriba isu sida masingasi akoi ngarang lo singjiba sangai festival se kundi akoi gi lamkoi kumhi ni gai hai the festival of tourism ina adu aikoi gi madu haining de masi festival of some bureaucrat of sana mai haining aduga namtha duna thambira ba mi kangbu singsa ena namthan nabgi waram amaga sinba adu kumhi mani haina Salai Kanbalup SKL Central Committee CC gi jahi gi oina pangthokpa ningtham mifam ngasi pangthokre Manipur gi tongan ba district sing de lairiba unit singi mihut sing saruk yaduna Thawal district ki Ukhongsang maning jing de laiba Salai Eco Tourism Park ta laikhidraba SKL gi founder chairman Salai ta Kokngam Allies akoijam jugindrogi anirak suba death anniversary thoromga loinana ningtham mifam adu pangthoki thoramadu da SKL gi chairman Salai cha L Gopal vice chairman Salai cha L Inaucha Salai cha Angom Malem Khonba amadi Salai cha N Indralana president member sing oina saruk yaki thoramadu da SKL gi chairman Salai cha L Gopal na hai aikoi gi leidiba system asida aikoi da piriba chaitheng asi masing thingam dana laikre ngasi ma khwaide gi chauna thengariba chaitheng asi isana isagi yumda fawba leiba ngamlaktaba sini maramadina aikoi pumbana founder chairman na pamjaramba punda punsi ngamdaba leiroi haiba wakhalona sida chetna thajaba thamsi taibang pandagi mahaki hakchangna aikoi bu thadoktuna chatkrabasu mahakti aikoi gi inakta lengdana adumak leiribani haiba wafam kaya fongdoki founder chairman ge haksang do leki da biwani maapti matam sepugyo ne lehurani maramde magi idea sing do dingasi hena mayak lana langna aikoi gi nasai gi ta na aikoi gi mang lei ni aikoi da ngasi thenari ba problem sidi masing thingam da problem mayam amane because of aikoi gi lei ba system asina aikoi de piri ba se masya awab ngatani miot minei ngatani aduna masidi singtha ba loi bin nai roi sigi mayam sigi marakta khwaidi gi luri bedi aikoi na yum da lei ba yarakta basine ba aikoi gi iram oirakta basine ba khwai luri ai gi mang da lesson beram ba more gi ozai nausa ma gi mayum da lei ba phang ba misak amani khwaidi gi marui da aikoi gi mang da tari ba wahang di asinga what shall we do now aikoi na hojik kari togada ba sine ba yalleisi Coalition Against Drugs and Alcohol Kadana Sinduna World AIDS Day ki thoram kadagi head office Purairomba Khongnang Mangkhong Imphal East pangthokre Overcoming Disruption Transforming the AIDS Response Cyber Team da pangthokiba thoram aduda MC Rita President Leimarol Lamjingkon Hizam Priyo Kumar President Kada amasung Yumlemba Mema President Nongpoklenga Apunba Nupilu Nalal na President Member Sing Oiki Tharonga Mari Leinana Takhelambam Gitchandra Mitei Society General Kadana Fongdokibada Malemgi Oina Kumjali Sing and Kuntra Fawada Et Mutatna Hotnariba Sida Aikoisu Sarukya Famtoi Matamamada Manipur da HIV AIDS ke asoba aki badu ngasiri yamna fare adubu Golden Triangle ga naknaruba amadi drug sizinaba naha sing nongmagi masing hengalakpana HIV AIDS ki web asi
intravenous drug user IDU singdagi hengalakpasu yai drug ki problem handahanba siga manipur gi socio political issue asiga yamna mari leinei mayai kaba nisa asi fatte khanglabanina mahairoi singna kaidonungda sokloidabani amasung test sungtau tawroidabani masina makhal kaya gi leina laknamagi maram am oi maramaduna masithingi hairabadi laikai gi club ima maira paibi sing amadi senior citizen singi yamna tawba tawdang lei haiba wafam sing thamki Department of SCERT Government of Manipur na sinduna World AIDS Day ki thoram pangthokre thoramaduda Director SCERT A Romel Singh na chief case ki warol pireduna AIDS hairiba laina asibu malemgi laimai asidagi muthatnabagi damakta aikoi punna hotnaminaba changi haiba wafam thamki former Director Family Welfare Department Dr. L Tomcha Kumanna Guest of Honor gi warol pireduna aikoi pumna mangna AIDS hairiba laina asidagi ngakthoknabagi damakta aikoi gi hakchang da cheliba ESC matam punna Sengna Tamnaba Honagadabani Haiki, Arabada Joint Director SCERT KS Ashok Kumar Singh na President Yuwarol Oina, Aikoigi Angang Singh da AIDS ki Laina Si Laitanaba, Aikoi Mama Mapa Oiba Singh na Punna Hotna Minersi Haiba Wafam Singh Tamki. Mayama Masigi Togadaba Torodaba discipline, Mayama do a expert, Marichum Navaji Tambiramne Aduna. Hairiba Magi Togadaba Torum Sing, Torodaba Torum Sing and do a quay, Muaga Kunimana Munna, quay Kangminaraga, Masigi Matang Dai, quay Kangana Sula, Bania Yambana, Adubu Amukihana, quay expert, Haramada, quay Hena Marichumnachu, a Kangle and a Tamjage, Mayam Punda, Aduga, a coina, Hogibana, Hogiba, Mayam, wherever to the Lakadoriba, quay Sai da. Generation, future generations in the high river, Laina si Amukana, Kogi, Loiner Tanabagitamakta, Haiba, Wapamayama, Duzen Dons Mayam Dokena, Nganchinda. Them Tamaga, I am occasion just a quite at the end of the Lega, quite didn't machine the under the Dava. Aduga, Tajima, and a packet of Vitalego to pass station. 6 months remedial coaching Chief Minister Giladik. Haiminasi program gi sarukam oina ngasi mobets kiti mama na Tamenglong da laiba pre-matric coaching center da chatuna study material sing mairoi sing da yenthokre Don Bosco Higher Secondary School Tamenglong da pangthokiba thoramaduda mobets ki project director amasung minority affairs department government of Manipur gi joint secretary Gangmai Gangwilu ADM Tamenglong C Kipgen MCS minority affairs department ki joint director MD Salaudin Khan SDPO Tamenglong Riyazuddin Saha MD Alam Assistant Project Officer Amadi MD Yanus Ali Executive Engineer Mobets na Thoromadu da Sarukyaki Thoromadu da Don Bosco Higher Secondary School Tamenlogi Principal na Hairiba coaching asina School adugi mahiroi singda aduki matikana ba piba ngamli haina coaching program asibu sinli lang di basingu thagat pa phongdoki Still not sure what to pursue in life, but along the way I got some good friends. That is why friends, the person that we make friends with, peers group, hey, very important to them. And as 2-3 friends now, one is from UP, one is from Chhattisgarh, and another one Kamarina, if I'm with him. Kamarina, hey, hostel who come to town near mine, 8 o'clock, my come to town, the exam my card. Now they used to come in the morning around 6 o'clock. They used to just drag me to the library. There was one particular friend, Sharan Kumar. He handed me one book, and I started reading GS Zamni, General Knowledge. I started reading, and interest developed. The more I read, I started, having more interest. Direction I have as a friends who were influence very part then exam first attempt to go ina high second attempt I clear to prelims UPSC so as a friends who were influence I took this step of appearing in this exam. So having good friends, peers groups are very important where you choose your friends wisely.
Hey, important. And the second thing is I said continuously you have to work hard. Nang life ko success way sa jam I ka sa mi to in sa convenience ko kum let back ko kum dai pa me mai ko oi da mi okay intelligent da ro ke Radha Govinda Seva Samiti Wangjing Wangkai Amadi Iskon Bhakta Paribar Manipur Anina Punna Sinduna Ngasi Wangjing Wangkai da Laiba Sri Sri Radha Govinda Mandida Geeta Jayanti ki Thauram Pangthokre Ngasi ki Thauram aduda Govindaji Pancharatan Sankirtan gi Incha Sri Siza Guru Mayum Gauramani Sarma retired teacher Paunam Nimai Amadi Iskon gi Secretary Bana Mali Das na Mathang Sitna Chief Guest President amasung Guest of Honor Sing Oina Sarukyaki Thauramasi Pangthokpagi matangda Radha Govinda Seva Samiti Wangjing Wangkai gi Sebaroi Guru Mayum Bisorjit Sharma na haikibada Poinu gi Taramatoi Nipan ba Ekadasi asi Khongchat Ekadasi kawi nimit asida Gita asi Bhagavan Sri Krishna na Arjun da takpi khiba nimit aduni haina akhang ahi singna takpirami maramaduna Geeta Jayanti ki Thauramasi nimit asida pangthokpani haiki Skon gi Bhakta Singh amadi Thawbal amasung Kakching District ki Bhakta Singha loinana pangthokkiba Geeta Jayanti asina maram oiraga Laibak asigi tangdu leita daba santi leiba ngamdaba amadi lengak sasan leiba ngamdaba sibusu ngasigi Geeta Jayanti asina chanbiduna santi leiba ing tappa purakpa oirasanu Thauramasi pangthokpani haina fongdoki लेना गीता पूरी थोरमसे अखोई भागवत गीता के मई लेना गीता पूरी थोरमसे पाठोकजबने अदो मसी पाठोकजबसे गीता पेंटिसिटी सही खुदिंगी अखोई नोदा पुनु की तरह मथोई पाने का बसी से मोचे का बसी कवे हारिबे का बसी से गीता से भगवान श्री कृष्ण ना अदुन ताकि जीवन में लगे आजना अखन नैसना ताकि अदुन असुन मई ताके दी थोरमसे अखोई पाठोकजबने अदुना अखोना स्कूल में बच्चे से कसम नजर आएगा बेटा ऐसी का प्रति अखोई थवाल डिस्ट्रिक्ट के ना अखोई कचिंग दगी थवाल डिस्ट्रिक्ट के ना थवाल दगी बच्चे बिस्कुट से या उठे कोई ना सुन बात Geeta Jayanti थोरमसे पाठोकबने मशीन मरम होएगा कोई ना लेबा से संगु लेता दबा शांति लेबा नमदबा उनवा से अखोई गीता जिजरसना सुबवा चापलिना पुनमके थमोदा शांति लेबा इंतपा दगी भवकल करना अदु लेबा की शांति लेबा लेतबा सिसु भगवान की कृपा दगी शांति लेबा लेबा आजादी पालन में लेना Territorial Army ki recruitment gidama final phase ki recruitment rally pangthokre ngasi ki final phase ki recruitment rally aduda punna ukrul kamjong amadi Kakching dagi candidate chani pan ga humdra marina saruk yaki Imphal West amasung Bisnupur ki candidate singna hayeng pangthokani amadi Imphal East amadi Thawbal gina lakliba tarik ahumda pangthokani hairi luinana Territorial Army gi oina history da ihan hanbo oina nupi singgo oiba recruitment rally pangthoklagani Imphal East Imphal West Thawbal Bisnupur Kakching Kamjong amadi ukrul dagi nupi participants singidamak tarik marida recruitment rally pangthokani amadi haidiba recruitment rally asigi registration na tarik ahumda mega high school ground malomda pangthokani hairi Department of Plastic Surgery RIMS Microvascular Surgery ahum mai pakna pangthok pangamkhrei Professor Akoijam Ibohol Singh HOD Plastic Surgery gi liting makhada sahi kunsra amadi nipu tankhalakliba nupi anida forearm dagi tissue logduna khazai gi sarukta hapchinduna mapung fana mai pakna operation pangthok pangamkhrei Dr. Puspa Kishon Maibam ENT Department amadi Dr. Wahengbam Tulsida Singh Oral Maxillofacial Surgery Akpigani Maxillofacial Surgery Dental College na surgery aduda mateng pangki pung manga dagi taruk lom changna pangthokiba operation aduda Anesthesiology Department ki HOD Professor RK Gozendra amadi Professor N Ratan Singh Hypotensive Anesthesia PK Second Northeast Para Sport Meet 2025 ta sarukya kiba Manipur gi para athlete singna gold medal nipan silver medal ama amadi bronze medal ahum fangduna chauna mai pakna sarukya bangamkre Guwahati gi Nalapara Road
Saru Sazaida Laiba Indira Gandhi Athletics Stadium da Pangthokiba November ki tarik 23 gi hauduna November ki tarik 18 phauba Para Olympic Committee of Assam gi President Organizing Committee Riniki Sharma Buyan amadi Organizing Secretary Rajiv Degi meeting makada pangthokiba sports meet aduda Manipur gi para sports squad ki oina apunba player masing kunmanga yaugani haina torombadagi laipaki oiba irang amadi flight ticket ki mamal puba thangba ngamdabana maram oiraga supmatagi para player tayet official manga loinana squad aniga punna miyoi tara mari khakna saruk yaki sport meet aduda legendary athlete and defending champion Khoirakpam 𝐶𝐞𝐰𝐬 singna F12 visual impaired ki category da shot put discus throw javelin throw 100 meter amadi 200 meter ga punna gold medal manga fangba ngamki second northeast para sport meet 2025 asigi oina tahi asida nongna khongdarakpa Naurem Chanchan Dibina T20 category gi masanada 400 meter race da gold medal ama amasung shot put da gold ama fangba ngambaga loinana long jump da bronze medal ama fangba ngamki defending champion MD Bahudina F46-47 category gi 400 meter race da gold medal ama fangba loinana 200 meter race da silver medal ama amadi 100 meter da bronze medal ama fangba ngamki Hirom Mano Singna F40-41 gi category da shot put masana da bronze medal ama fangba ngamki Naurem Somarendro Singna SL4 category gi badminton masana da bronze medal ama fangba ngamduna apunba gold medal masing nipan silver medal ama loinana bronze medal ahum phangduna apunba medal masing 12 fangba ngamki Manipur para squad ki chief di mission oina saruk yakiba Dr. Kiran Yendrem Bamna press da fongdora kiba wafong gi matung inna Manipur da chahi ani makai hena loisin bangamdana lairiba conflict asina maram oiraga Imphal to Guwahati gi oina lambi da chatpegi khudong chaba amata laikhidaba loinana flight ki maman asu khamwangna thengna wangkhibana maram oiraga haidiba second northeast para sports meet 2025 asida overall champion oiba yaba adugi khudong chabadu mangbani haina fongdorakle masigi matakta Iramdam Manipur gi oinadi atopa state sing da piriba facility sing yongna fangdabata natana malem gi oina para olympic amadi olympic ani gi khetnaba leitana thamliba du Manipur gi oinadi uba fangdaba hasanasu para players kaya si namsinduna thambaga pangkhak oi haiba yai haina fongdokpagi mathakta Manipur gi para olympic asi Manipur gi oinasu sport quota da yauragasu Manipur state ki sports policy da yaudabana maram oiraga aduki mati khudongcha daba mayok nahanbani haiba wafam thamki mahangna makha tana hai iramdam Manipur gi sanaroi singna malem gi thakta ngasidi achoba jaga ama kanduna lakli haiba asigi manungda para olympic ki sanaroi singsu yauri bani haibasi matam gi lengakna ubidaba amadi khangbidaba si yamna laibak thibani haina lawdaba ngamloi karigumba malemda lairiba laipak amana olympic ki games sindigi haiba matamda para olympic ti sinbada yauraro haiba matam amada olympic games sinbigi ayaba pi de haibasi india gi sports ka mari leinaba loisang sing organization association amadi official singna khangdabagumna tawba asi yamna maklaibak thibani masigi mathakta mai paklaba para sanaroi sing khaktamak oktege haina muktuna leiba miyam masingna henbagum uriba amadi pera sanaroi sing asina mayumda chapu mirang thanglabasu iramda Manipur gi amadi pera sanaroi singi pukning hankiba yade haina honajariba singda karemnabagum mateng pangbigani haina thajaba kaya piraga thabak oinadi onthok pidaba sinasu pera sanaroi singi wakhalda yamna hena pendaba amadi nungaidabasu fauhandaba nate haina second northeast pera sports meet 2025 ki chief di mission oina saruk yariba Dr. Kiran Yendrem Bamna pendaba amadi sauningba fongdorakle masigumba thawong asina pera sanaroi sing amadi pera official sing na hona jariba singda karemna bani haina lawdaba ngamde haina makhata ki asigumba kaya asina hadak Guwahati da pangthokiba second northeast pera sports meet 2025 asida defending champion oiduna amukhanna iramda Manipur gi chaungna mingchat purakpa ngamkhraba F12 ki legendary pera player Khoirakpam 𝐶𝐞𝐰𝐬 singna tungda haurakliba pera sanaroi singi mafamda ninghanaba yade haina piba message amani haina haiba yaraba wafam amaga loinana javelin throw masana gi final round da karigumba mahakna gold medal lawba ngamdragadi mahak mapunsigi oina pera player ama oirado haiba aroibo kholawga loinana langkiba javelin throw da gold medal lawkiba sina pera sanaroi singda
soidana anauba inot ama pibata natana mahaki wahi asina pera sanaroi singda anauba thauna amadi arangba mangal ama pera sanaroi sing amadi official khaknatana masibu ukiba yengkiba amadi takiba singda tujungba pokhan kiba tanatana Guwahati gi Indira Gandhi Athletic Stadium manungda lairiba pera sanaroi amadi official pumbagi nakong amadi thamoida kokpa yaroi daba ama oiduna lehan kiba tanatana Mipung khuding maktasu ahen ba thongna pi bani haina lawi haina su chief di mission oina sarukya kiba Dr. Kiran Yendrem bamna makha taki wafam sing asida yumpham oiraga matung tabada para olympic sin lebasing loina para olympic ki sanaroi singbu hanthana khanba amadi karem kathaina ba manba thawong sing tawbidana ba press media gi thongda apil tarakli SAFF Championship 2025 winner oirakraba India ge under 17 gi team da saruk yaruba koro mitai konthau jambu taramna okre porei khongjil manarei makhongi club amadi miyamna mahag hantak saruk yaruba championship ta mai paglaktuna Asian club cup kidama qualified oirakpa kidamak mahag pupukning thogat poina harau taramna opagi thoram pangthoki Uttar Pradesh ta pangthokiba National Gymnastic Championship ta Artistic Gymnastic ki under 12 category da bronze medal fanglakraba Master Muhammad Muqtadir Ali Vuxpu Minuthong Faizia High Madrasa School na taramna okre Minuthong Golapati near Masjid Achauba MD Mubarak Ali amadi Yumkhaibam Faridagi machanupa Master Muhammad Muqtadir Ali Vux School aduda class 7 tamliba mahairoi amani mahang state level gi thakta Manipur Gymnastic Association 43rd State Level Artistic Gymnastic Championship 2025-26 ta gold mari amadi silver ahum lauba ngamkiba sanaroi amadi overall champion title su phangba ngamlakhi hairi ngasi Tingong Aro Water Plant Top Yeralpata Imphal East District Roll Ball Association ama sem naba mifam ama phamkre Dr. T.S. Bimol Singh na preside tawna phamkiba mifam aduda Manipur Roll Ball Association gi General Secretary Dr. L. Kumar Singh loinana L. Opendro Singh ECM amadi L. Jugindro Singh Joint Secretary na Special Invitees oina sarukya ki mifam aduda ADHOG Committee ama sem duna miyoi tarabo member oina khanki ADHOG Committee gi member oina khallaba miyoi sing adudi H. Asirjit Luang Sports Lover President Dr. T. Bimol Singh Secretary K. Sarat Sharma Treasurer Member T.S. Sanjay Singh Member Brojendra Ningomba T.S. Ivomcha Singh B. Kennedy Sharma A. Sarat Chandra Sharma A. Santa Singh A. Ronex Ni ADHOC Committee gi Thopuna Bakhalaba Singna Secretary da General Body Meeting ama athubada kaungnabasu sinakre Saikhom Imoba Singna Humpumapan Suba National School Games 2025 the bronze medal Laurak Paginamak Harau Taramna Okre Arunachal Pradesh the Pangthokiba Humpumapan Suba National School Games 2025 the Manipur gi Mahut Sinduna Thobal Taekwondo Academy gi Sanaroi Khangabok Part 3 degi S Surchandra Singh gi machanupa Saikhom Imoba Singna under 17 boys ki category na bronze medal Fanglak Pagidamak Thobal Taekwondo Academy amadi Khangabok Kunangda Lairiba Club Association Organization amadi miyamna harau tayamna okre Hauze aroi bada maroi ba paw mukhana bizari Atop
अतोप पॉलिटिकल पार्टी ते की बीजेपी दे यौसलक्वा लुचिंबा सिंह लेबा कायन सिंबने हाइना एमएलए टीएस रेडी सिंह फोंदोक्ले अमदी हंदक पांगथोकिबा संगाई फेस्टिवल असि टूरिज्म फेस्टिवल अमनते ब्यूरोक्रेट्स इवेंट ओइना पांगथोकिबने हाइना कमिटी ऑफ सिविल सोसाइटी कंगलेपाक CCSK की प्रेसिडेंट 𝗠𝗔𝗡𝗏𝗥 फोंदोक्ले ngasi ko ina notice pindu TV na sandok chaba numidangi manipuri paw matang ngasi loijare mideng tabiri bapum na mapu amuka hana khurumjari My name is Singlin Sana, DGAR Hockey Tournament 2025. 24 November to 2nd December at 𝐶𝐤𝐯𝐿 Hockey Stadium. Ibu nungsibiba amadi sanarwa ibu nungsibiba chile nauna latuna saruk yabiyu. Masana asibu punna yokhatminasi. Malampakta mayam sinsai-saidina mideng taba lengbirau. 2nd December da ay isamaksa mayam sinsai-saidina ngaiduna leizaramge sanabungda mayam thengnaminarasi. Mafam aduda ay isamaksa ngaijaramage. See you on the field. Manipur imana yaifare. Adongi hakchang da piles amadi fistula nare haibasi matau karamna khangani hairabadi khong hamba yadaba khong hamba da matam kuina changba I taba saujanan thaba amang thong mayada pomba amang thong da makhun hutlaga nai chaba amang thong da thuppa saba amadi chikpa naba asna chingba panjari bathong singasi adongi hakchang da taurabadi piles amadi fistula narabani piles amadi fistula laina asibu ikaibadagi matang kuina lotsinduna thamlabadi khudong thiba haibadi cancer fawba oirakpa yai adom na laina asi nare khanglakpaga piles treatment clinic physician fusam article rahman gida matam chana lakpiduna tanaviyu laina asibu surgery amata yaudana ngasi fawda maipak nga layingjari pizariba number asida ngasi mak contact tobiyu telephone number 7085184974 laina asigi matangda patient singi oiva feedback kharadang taminashi Panjang sepuluh kuyung berdiri ayat yang menawari untuk dan makaban nasi dengan sudah sahaja makan dia ada lahan lahan beberapa berapa orang berjuang betul ber. Anak si kue yang lulus adu makaban naik kue kita si tengah itu dengan pakung fana lifetime dia ina hutan nabi dengan kita kue rasina tapi lagi kita si cek taksa ini adu makaban naik kita si lulus nabi laksa ini adu na ayu ina dia kue nasi udara tapi ini kita si nomor nomor loina paira ka bosi sari am ta lekha bodona asigi phibam si do maina e sar paujere maramudana pe ozabo hanyare tan thaga sare maramudana pe giram du nire kai sile dirba paina maram orga numai taba pai unma pe ozagi manafro lapiuga ozana thabi midda si yamna thona yam na sari rega isabu numai da tizam kaijam dana yam chang phamna yam helli oina leibo yo haidana ai masi Recruitment pilih kusan atiku rahmandi hena nuai bana lupa orang bana lupa ni yang ba lupa bana lupa ni yang bana bana treatment tu biasa. Layang zariba mafam singdi first floor Bismillah Hotel building opposite oil pump Hata Imphal Bisnupur Bazaar ward number 4 near Abdaida Temple Yaripok Bazaar hena nuai ba pawa mana ngasidagi hauraga thama fawba consultation fee free oijagani. Mayamna khudong chaba asi ngasi maglawbiho
Step into a world of endless possibilities with 18 dynamic. Haksang panathamge hairabadi iramda masimakta da leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari. Mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari.